Yendem mi semage yendem manaje yam paebako aduna yendem manaje khaga soidatle mayam sida loire loirega khoi hujik chana naba phajana puthore yendem manaje khoi hawa haura mayam se khoi ngasi matha kakhlai je yam special oiba pot ama semdarke khogi yendem je khoi yumda di yendem manaje kamphoi hapaga sabadigi hena kaimta seasonabam leite ko chagem pombagum badaga hapnai habdi hai adu natana chagem pomba hapa jo ka ju khangmoi khangdi tongana mathen oina charak podi amta charakte buko kamphoi degi hena khangde ado akhoi ngasi mayang naga yam semba khoigi si pan manada tawrakanda moi beson taselaga semba ama leibado patirena akhoi yumlom da budi kya sanadi ado hojik mapalom daga sum leiruba mina gati dum semnarabani ado kaino tawrake patirji akhoi simla lengai dadi mayam chare ebuko chabje akhoi nadi amta semba nataba akhoi leimina mayang jingna sum sema pirakpada hawe yamna ado moina semba da steam dang tawra chaba dagi fry tawra chaba makhan semaga char akhoi da sum pija bhai tare adu akhoi gi si yendem manaje khoi si thangna baji da khoi yendem he pibada moidi yendem ma sai chai manaje no pati semaga chaba da moina yam pamba pot oiba si hawena adu akhoi ngasi yendem manaje na semaga di amta chadriba patirje adu yendem manaje ju yendem managi ji ju pati semge aduga pan gi ju semge ani je mahau ke am khetna ge kamain tawge mayang na di akhoi sida leibe jing na di am pamba ko yendem managi je ado yendem managi je hawbra kamain tawge do adu do ka pi tan tho adong ni ana kan taw ke adu si jigi kan sem mathel sem je ucher ke taw ni sam de nang sam dong ko pan mana khare higle aduga pan ga yende managa he khoi ka jamhange sambai chokse inta emadi kai gino habida ai chance lauri ne ba anga ngai da cha sari kai ai na sum hauraga haude roi ba ma sum chabai thabak ta tawge di kai digi adu khara ma thage sei leni ani ma yam haina budi ga ga ju haide ko thonde mi ju haide ju drai takna hai ra asi semdo ye hauraga jo hawe herke hautraga jo haute na dum herke asemdo kaigo mai yendem je hauraga di khoi yumda di yendem je yamna khoi gi di maroi ba kaino ni na yam mara kai loi thana bani na yendem mana de phun tokum mu ta chabi ayo ye aduna asemdo hawi hauti do herke me khoi beson khara lore tum adagi marunga masala hapchalani tum hapre machu kitang ama hape khangdi ayo bora gi mongda sida mirchi powder kitang ama hape morok ti chadam ni na yam haptre jira ga phadigo maruga takhai ra sembada powder kariga kali mirch bun maru adagi sida garam masala kitang ama manam nusina adagi soda kitang ama hape soda se am ja de ko sa chang de am ja de bora da jukram ke am june ai chaning de soda yam yaw ko di sumaina nai khai bi rani mayam yeng biu kona ga dran nang beson je kona ni kona video de di am yam da man mani sida aseng bada di tum pana am yam yo ko da camera de yam na yam da ma le aduna ina camera da sum yeng nam bada di kam yam da तो मेरे सामने से हट जाओ वाह बिहार दे रसोंग जी हिंदी हम लोग बिहार दे मणिपुर ने जाती रे मसा मसा सुजन दे रदुगा aku coba nih kok nangkut tuh
ꯁꯨꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕꯩ ꯋꯥꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯥꯝꯗꯅ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯈꯤꯇꯪꯅꯤꯀꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯁꯤ ꯃꯅꯥꯁꯤꯁꯨ ꯌꯥꯝ ꯄꯤꯛꯑꯦꯕ ꯀꯩꯅꯣ ꯇꯧꯕꯅ ꯑꯆꯧꯕꯒꯩꯗꯤ ꯎꯇꯤ ꯂꯣꯏ ꯊꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯦ ꯆꯥꯗꯣꯏꯁꯦ ꯁꯤꯗ ꯑꯗꯒꯤ ꯂꯥꯟꯅꯤꯡꯉꯥꯏ ꯃꯐꯝ ꯈꯔ ꯌꯥꯝ ꯇꯧꯔꯒ ꯅꯨꯡꯗꯥꯡ ꯂꯦꯝꯃ ꯀꯔꯤ ꯍꯥꯎꯗꯣꯏꯅꯣ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯅꯤꯁꯨ ꯅꯠꯇꯦ ꯁꯤꯗ ꯆꯅꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯃꯇꯥꯏꯗ ꯊꯝꯃꯤꯁꯤꯅ ꯌꯥꯝꯃꯜꯂꯦꯅ ꯊꯝꯃꯤꯅꯤꯀꯣ ꯑꯃꯃꯝ ꯇꯩꯕꯩ ꯋꯥꯅꯤꯗ ꯃꯅꯨꯡꯗꯣ ꯑꯗꯨꯒ ꯃꯊꯛꯇ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯔꯤꯡ ꯔꯣꯜ ꯁꯦꯝꯕꯒꯤ ꯀꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂ ꯊꯝꯃꯒ ꯁ꯭ꯇꯤꯝ ꯂꯧꯊꯣꯛꯑꯦꯗꯅ ꯑꯗꯨ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯁꯦꯝꯖꯗꯣꯏꯁꯦ ꯁ꯭ꯇꯤꯝ ꯂꯧꯔꯀꯥꯟꯗ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯔꯦꯕ ꯑꯗ ꯈꯤꯇꯪ ꯀ꯭ꯔꯤꯞꯁꯄꯤ ꯑꯣꯏꯔꯒ ꯈꯔ ꯀꯦꯝꯃꯒ ꯆꯥꯕ ꯍꯥꯎꯕꯗ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯕꯣꯔꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯐꯦꯠ ꯇꯥꯎꯊꯣꯛꯄꯩ ꯋꯥꯅꯤ ꯊꯥꯎꯗꯣ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯑꯇꯥꯎꯗꯕꯁꯨ ꯑꯅꯤ ꯆꯥꯕꯗꯣ ꯀꯩꯅꯣꯅꯁꯨ ꯄꯤꯔꯛꯑꯦ ꯁꯆꯤ ꯃꯦꯗꯥꯝꯅ ꯄꯤꯔꯛꯄꯅ ꯇꯥꯎꯔꯒ ꯄꯤꯔꯛꯑꯦ ꯕꯤꯁꯟꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯨꯀꯨꯖꯤꯒꯤ ꯅꯨꯄꯤ ꯑꯟꯇꯤꯅꯁꯨ ꯄꯤꯔꯛꯏꯗꯨꯗꯤ ꯃꯣꯏꯅ ꯄꯤꯔꯛꯄꯗꯨꯅ ꯄꯥꯛꯅꯝꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯃꯥꯒꯤꯗꯨꯅ ꯇꯥꯎꯗꯕꯤ ꯑꯗꯨꯁꯨ ꯍꯥꯎꯋꯦ ꯀꯩꯅꯣꯒꯤꯅꯦꯕ ꯐꯖꯅ ꯇꯥꯎꯔꯒ ꯄꯤꯔꯛꯄꯗꯨꯅ ꯁꯆꯤ ꯃꯦꯗꯥꯝ ꯄꯤꯔꯛꯄꯗꯣ ꯑꯁꯤꯒ ꯀꯩꯅꯣꯒ ꯕꯤꯁꯟ ꯅꯨꯄꯤꯗꯣ ꯑꯗꯣ ꯕꯤꯁꯟ ꯅꯨꯄꯤꯅ 이한 한발 ꯑꯗꯨꯒ ꯍꯥꯎꯕꯗꯤ ꯁꯆꯤ ꯃꯦꯗꯥꯝꯒꯤꯗꯨꯅ ꯏꯍꯦꯟ ꯍꯦꯟꯈꯤꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏꯗꯤ ꯂꯣꯏ ꯍꯥꯎꯔꯒꯁꯨ ꯃꯍꯥꯎꯗꯣ ꯃꯍꯥꯎ ꯇꯦꯁꯇꯣ ꯑꯩꯈꯣꯏꯗ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯊꯛꯁꯤꯗ ꯑꯃꯃꯨꯛ ꯂꯣꯟꯖꯜꯂꯅꯤ ꯁꯨꯃꯥꯏꯅ ꯃꯔꯣꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯅꯁꯨ ꯂꯣꯜꯂꯣꯏꯕꯀꯣ ꯃꯔꯣꯟꯁꯦ ꯑꯍꯨꯝꯒꯨꯝꯕ ꯃꯔꯤꯒꯨꯝꯕꯗꯩ ꯍꯦꯜꯂꯣꯏꯕ ꯑꯍꯨꯝ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯒꯤꯅꯣꯗꯤ ꯌꯥꯝ ꯊꯥꯔꯒꯁꯨ ꯃꯅꯨꯡꯒꯤꯗꯨ ꯃꯨꯟꯕꯗ ꯈꯔ ꯋꯥꯏꯗꯅ ꯁ꯭ꯇꯤꯝ ꯇꯧꯔꯛꯄꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯗꯨꯅ ꯃꯅꯥꯁꯦ ꯌꯥꯝ ꯊꯥꯅꯁꯨ ꯇꯧꯗꯕ ꯑꯗꯣ ꯃꯅꯥ ꯄꯥꯛꯏꯉꯩ ꯃꯇꯝꯗꯗꯤ ꯃꯅꯥ ꯄꯥꯛꯅ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯥ ꯄꯥꯛꯇ꯭ꯔꯀꯥꯟꯗ ꯃꯤꯁꯨ ꯌꯥꯝꯖꯗꯕꯅꯤꯅ ꯈꯔ ꯐꯖꯅ ꯇꯩꯌꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯣꯠꯁꯨ ꯊꯥꯖꯩꯌꯦꯕ ꯕꯦꯁꯣꯟꯗꯣ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯑꯇꯩꯗꯣ ꯑꯗꯨꯗꯤ ꯊꯣꯏꯊꯣꯏꯁꯨ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯅꯪ ꯆꯥꯅꯤꯡꯕ꯭ꯔꯥ ꯁꯤꯁꯦ ꯃꯥꯗꯤ ꯆꯥꯅꯤꯡꯉꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ ꯌꯦꯜꯂꯣ ꯌꯦꯜꯂꯣ ꯄꯥꯛꯑꯒ ꯇꯧꯒꯅꯤ ꯁꯤꯅ ꯂꯥꯁ ꯀꯣꯠ ꯑꯣꯏꯍꯜꯂꯁꯤ ꯁꯤꯅ ꯒ꯭ꯂꯥꯁ ꯑꯩꯈꯣꯏꯅꯤꯒꯤ ꯃꯍꯤꯁꯦ ꯈꯔ ꯋꯥꯠꯇꯧ ꯃꯥꯟꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯕꯦꯁꯣꯟꯁꯦ ꯌꯥꯝꯗꯕ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯌꯦꯟꯗꯦꯝꯒꯤꯁꯨ ꯁꯦꯝꯃꯛꯀꯗꯣꯏꯅꯤꯅ ꯍꯥꯏꯕ ꯑꯩꯅ ꯈꯟꯕ ꯁꯠ ꯌꯥꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯥꯔꯤꯃꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯥꯛꯅꯝꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯛꯀꯗꯣꯏꯅꯦ ꯍꯥꯏꯔꯗꯨꯕ ꯁꯤ ꯇꯥꯔꯦꯍꯦ ꯃꯌꯥꯝ ꯁꯤ ꯊꯥꯒꯠꯇ꯭ꯔꯗꯤ ꯌꯥꯍꯜꯂꯁꯤꯔꯥ ꯌꯥꯔꯦ ꯁꯤ ꯑꯍꯨꯝꯁꯤ ꯈꯛ ꯇꯧꯁꯤ ꯇꯧꯔꯒꯦ ꯑꯗꯨꯗꯨꯃ ꯔꯥꯎꯟ ꯇꯩꯁꯜꯂꯣ ꯁꯣꯟꯗꯒꯤ ꯀꯣꯟ ꯁꯤꯗꯒꯤ ꯀꯣꯜꯂꯣꯔꯥ ꯅꯪꯅ ꯑꯃꯗꯤ ꯌꯥꯕ꯭ꯔꯥ ꯑꯄꯥꯝꯕ ꯀꯣꯟꯁꯤꯜꯂꯣ ꯐꯥꯔꯁ ꯀꯣꯟꯕꯗ ꯇꯥꯏꯝ ꯑꯁꯣꯝꯗ ꯂꯤꯊꯣꯟꯒꯅꯨꯀꯣ ꯈꯔ ꯀꯟꯅ ꯀꯣꯟꯁꯤꯜꯂꯗꯤ ꯂꯣꯏ ꯂꯤꯊꯣꯛꯈꯤꯅꯤ ꯃꯍꯤꯗꯣ ꯀꯣꯟꯗꯤꯌꯦ ꯑꯗꯨ ꯊꯝꯈ꯭ꯔꯒꯦ ꯍꯥꯞꯄꯅꯤ ꯑꯗꯨ ꯍꯥꯞꯄꯒ ꯃꯈꯥꯗ ꯊꯥꯎ ꯑꯃ ꯃꯆꯥꯗꯨꯅ ꯊꯝꯕ ꯃꯇꯝꯗ ꯁꯤ ꯃꯆꯥ ꯃꯈꯥ ꯊꯥꯔꯗꯤ ꯍꯟꯗꯣꯔꯛꯇꯦꯗꯅ ꯇꯉꯥꯏ ꯐꯗ ꯑꯗꯨꯃꯥꯏꯅ ꯅꯞꯈ꯭ꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯅꯣꯅ ꯀꯤꯗꯣꯔꯤꯕ ꯂꯪꯅ ꯁꯦꯝꯃꯦ ꯁꯤꯅ ꯄꯥꯡꯈꯣꯛ ꯃꯅꯥ ꯑꯣꯏꯈꯔꯦ ꯍꯟꯗꯛꯅ ꯌꯦꯟꯗꯦꯝꯒꯤ ꯑꯃꯒ ꯁꯤꯅ ꯑꯃꯨꯛ ꯌꯦꯟꯗꯦꯝꯒꯤ ꯁꯦꯝꯃꯒꯦ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯌꯥꯝ ꯄꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯈꯔ ꯁꯣꯏꯗꯠꯂꯦ ꯑꯗꯨꯝ ꯄꯥꯛꯅ ꯁꯦꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏꯅ ꯀꯨꯀꯔꯁꯤꯗ ꯈꯔ ꯄꯤꯛꯄꯅꯤꯅ ꯄꯤꯛꯅ ꯇꯥꯁꯜꯂꯒ ꯍꯥꯞꯀꯦꯅ ꯁꯤꯅ ꯌꯦꯟꯗꯦꯝꯒꯤꯅꯤ ꯌꯦꯟꯗꯦꯝꯒ ꯄꯥꯟꯒꯁꯦ ꯀꯅꯥꯅ ꯍꯥꯎꯒꯦ ꯌꯦꯡꯒꯦ ꯑꯗꯨꯒ ꯀꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯥꯡꯈꯣꯛ ꯃꯅꯥꯅ ꯍꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯟꯗꯦꯝ ꯃꯅꯥꯅ ꯍꯥꯎꯕ꯭ꯔꯥꯗꯤ ꯌꯦꯡꯅꯅꯕ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯕꯦꯁꯣꯟꯁꯦ ꯉꯁꯥꯏꯒꯤꯗꯤ ꯈꯤꯇꯪ ꯀꯣꯟꯅꯗꯕ ꯈꯤꯇꯪ ꯊꯦꯠꯂꯛꯑꯕꯅꯤꯅ ꯑꯩꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯕ꯭ꯂꯦꯁꯤꯅ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯍꯣꯏ ꯍꯣꯏ ꯕ꯭ꯂꯦꯁꯤꯅ ꯍꯥꯎꯋꯦ ꯕ꯭ꯂꯦꯁꯤꯗꯤ ꯑꯃ ꯗꯃꯥ ꯑꯃꯨꯛ ꯋꯥꯡ ꯂꯩꯔꯝꯃꯦ ꯕ꯭ꯂꯦꯁꯤꯗꯤ ꯇꯨꯜ ꯃꯊꯛꯇ ꯂꯦꯞꯄ ꯂꯩ ꯃꯥ ꯎꯗꯤ ꯑꯗꯨꯒꯤ ꯇꯨꯜ ꯃꯊꯛꯇꯅꯤ ꯂꯦꯞꯄꯤꯁꯦ ꯁꯤꯅ ꯌꯦꯟꯗꯦꯝꯒꯤꯗꯨꯃ ꯑꯅꯤ ꯁꯨꯔꯦ
ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯊꯣꯏꯊꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯦ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯄꯥꯛꯅꯝꯒ ꯀꯨꯀꯔꯗ ꯀꯥꯝꯕꯗ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯀꯥꯝꯕꯩ ꯋꯥꯅꯤꯗ ꯁ꯭ꯇꯤꯝ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯏꯪꯍꯜꯂꯛꯑꯒ ꯀꯛꯄꯗꯣ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯧꯖꯤꯛ ꯁ꯭ꯇꯤꯝ ꯇꯧꯕ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯆꯥ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯏꯅ ꯀꯛꯑꯅꯤ ꯅꯍꯥꯟꯒꯤ ꯃꯣꯏꯒꯤ ꯃꯣꯃꯣ ꯌꯣꯟꯐꯝꯒꯤꯗ ꯀꯛ ꯁꯦꯝꯕ ꯃꯥꯟꯗ꯭ꯔꯥ ꯀꯩꯅꯣꯗ ꯂꯐꯤꯡꯗ ꯌꯥꯝ ꯐꯖꯩꯗꯦ ꯁꯤꯁꯤꯅ ꯑꯅꯤ ꯁꯦꯝꯈꯤꯁꯤꯅ ꯄꯥꯡꯈꯣꯛ ꯃꯅꯥꯅꯤꯀꯣ ꯀꯣꯀꯣꯜ ꯃꯅꯥ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯤ ꯈꯔ ꯅꯣꯏꯊꯣꯛꯑ ꯂꯩꯔꯝꯃꯤ ꯌꯦꯟꯗꯦꯝ ꯃꯅꯥꯒꯤ ꯄꯥꯟ ꯃꯅꯥꯗ ꯆꯥꯕꯗꯣ ꯌꯥꯔꯔꯅꯤ ꯎꯇꯤ ꯅꯠꯇꯅ ꯃꯌꯥꯝꯗꯨ ꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯆꯥ ꯃꯆꯥ ꯀꯛꯑꯒ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯐꯦꯠ ꯊꯥꯎꯗ ꯇꯥꯎꯊꯣꯛꯄꯤꯔꯅꯤ ꯆꯥꯕꯗꯤ ꯁꯤꯗꯩꯗ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯃꯨꯜꯂꯕꯅꯤꯀꯣ ꯑꯗꯩꯗ ꯈꯔ ꯍꯥꯎꯅꯕ ꯊꯥꯎꯗ ꯈꯤꯇꯪ ꯑꯃꯨꯛ ꯇꯥꯎꯊꯣꯛꯑꯅꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧꯋꯦꯅ ꯃꯥꯁꯨ ꯀꯀꯥ ꯀꯅꯤ ꯀꯧꯈꯠꯂꯛꯏꯗꯧꯔꯤꯁꯦ ꯄꯄꯥ ꯊꯥꯎꯅ ꯅꯝꯃꯣ ꯆꯣꯡꯉꯛꯀꯅꯤ ꯊꯥꯎ ꯊꯥꯎꯅ ꯅꯝꯃꯣ ꯊꯥꯞꯅ ꯅꯝꯗꯣꯏꯅꯤ ꯅꯛꯁꯜꯂꯗꯤ ꯆꯣꯡꯀꯅꯤ ꯅꯪꯅ ꯆꯣꯡꯉꯛꯀꯤ ꯅꯥꯀꯟꯗ ꯃꯨꯟꯕ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯥꯟꯕꯁꯤꯗꯅꯦ ꯈꯥꯡꯗ꯭ꯔꯥ ꯍꯣꯏ ꯈꯥꯡꯁꯨ ꯅꯥꯜꯂꯦ ꯑꯣꯟꯕꯁꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯁꯛꯇꯤ ꯐꯖꯔꯦꯍꯦ ꯃꯌꯥꯝ ꯁꯤꯗ ꯂꯣꯏꯔꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯅꯅꯕ ꯐꯖꯅ ꯄꯨꯊꯣꯔꯛꯑꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯐꯝꯅ ꯁꯤꯗꯩꯗ ꯁꯤꯜꯂꯥ ꯊꯣꯛꯂꯛꯑꯦ ꯊꯣꯏꯊꯣꯏꯉꯥꯏ ꯂꯩꯔꯦ ꯀꯣꯛ ꯃꯅꯥꯒ ꯌꯦꯟꯗꯦꯝꯒꯗꯣ ꯀꯔꯝꯕꯅ ꯍꯥꯎꯒꯦ ꯑꯗꯨ ꯆꯥꯕꯗ ꯃꯍꯥꯎꯗꯣ ꯈꯔ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯌꯥꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯁꯤ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯁꯤ ꯑꯩꯒꯤꯅ ꯍꯩ ꯃꯍꯤ ꯑꯗꯨꯒ ꯁꯤꯂꯥꯒ ꯊꯣꯏꯊꯣꯏꯒꯤꯅ ꯒ꯭ꯂꯨꯀꯣꯁ ꯑꯣꯏꯅ ꯁꯦꯝꯃꯦ ꯒ꯭ꯂꯨꯀꯣꯁ ꯃꯣꯏ ꯑꯅꯤꯗꯤ ꯃꯄꯥꯡꯒꯜ ꯈꯔ ꯀꯜꯍꯟꯒꯦꯌꯦ ꯑꯩꯅ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯇꯧꯊꯔꯒꯦ ꯃꯌꯥꯝ ꯁꯦ ꯇꯦꯁꯁꯦ ꯑꯩꯈꯣꯏ ꯇꯦꯁꯇꯔꯅ ꯑꯣꯏꯅ ꯇꯧꯍꯜꯂꯒꯦ ꯑꯩꯈꯣꯏ ꯇꯦꯁꯇꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯕ ꯑꯍꯥꯟꯕꯗ ꯀꯩꯅꯣꯒꯤ ꯄꯥꯟꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯥꯔꯛꯄꯗꯣ ꯑꯗꯨꯅ ꯍꯥꯟꯅ ꯄꯥꯟꯗ ꯌꯦꯡꯉꯒꯦꯕꯀꯣ ꯆꯥꯎ ꯊꯥꯎꯅ ꯌꯦꯁꯦ ꯁꯤꯁꯦ ꯃꯆꯥꯒ ꯄꯥꯏꯗꯤ ꯃꯨꯁꯥꯗꯤ ꯁꯤꯂꯥ ꯀꯃꯥꯏꯅ ꯇꯧꯏ ꯄꯥꯟꯒꯤꯁꯦ ꯈ꯭ꯋꯥꯏ ꯍꯥꯎ ꯑꯁꯦꯡꯕꯩꯅꯤꯀꯣ ꯚꯤꯗꯤꯑꯣꯗ ꯅꯠꯇꯦꯕ ꯃꯌꯥꯝ ꯁꯤꯃ ꯑꯗꯨꯝ ꯁꯦꯝꯕ ꯆꯥꯕꯤꯔꯣ ꯐꯖꯅ ꯍꯥꯎꯔꯦ ꯀꯔꯤꯝ ꯂꯨꯕ ꯅꯠꯇꯦ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯦ ꯑꯗꯣ ꯑꯩ ꯏꯆꯥ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯪꯒꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯎꯋꯦ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯗꯦ ꯄꯥꯎꯗ ꯌꯥꯎꯗꯦ ꯃꯣꯔꯣꯛ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯑꯗꯩ ꯑꯃꯨꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯦꯟꯗꯦꯝ ꯃꯅꯥꯁꯤꯅ ꯄꯥꯏꯕꯗꯅꯦ ꯅꯣꯞ ꯅꯣꯞ ꯂꯥꯎꯋꯦꯕ ꯃꯅꯥ ꯄꯥꯏꯌꯦꯕ ꯑꯃꯁꯤꯅ ꯊꯥꯏꯌꯦꯕ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯁꯤꯒꯤ ꯇꯥꯎꯕꯁꯦ ꯀꯀꯥ ꯁꯆꯤ ꯃꯦꯗꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯃꯥꯅ ꯇꯧꯕꯗꯨꯒ ꯃꯥꯟꯅꯩꯑꯕ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯨꯅꯅꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯗꯕꯤꯗ ꯑꯗꯨꯝ ꯍꯦꯛꯑꯃꯤꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯌꯥꯡꯈꯩꯅ ꯑꯩꯈꯣꯏꯗ ꯌꯦꯟꯗꯦꯝ ꯃꯅꯥ ꯄꯥꯝꯃꯦꯗ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯌꯦꯟꯗꯦꯝ ꯄꯤꯕꯗꯅꯦ ꯌꯦꯟꯗꯦꯝ ꯃꯅꯥꯁꯨ ꯌꯥꯝ ꯍꯔꯥꯎ ꯂꯧꯕꯗꯣ ꯃꯌꯥꯝ ꯌꯦꯟꯗꯦꯝ ꯃꯅꯥꯒꯤꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯨꯝꯗ ꯄꯥꯡꯈꯣꯛꯀꯤꯁꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯌꯦꯟꯗꯦꯝ ꯃꯅꯥꯒꯤꯁꯨ ꯑꯔꯣꯏꯕꯤ ꯇꯥꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯊꯥꯖꯗꯦꯕ ꯑꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯕꯗ ꯑꯗꯨꯁꯨ ꯑꯩꯅ ꯁꯤꯂꯥꯒꯤꯗꯤ ꯇꯧꯕꯩꯅꯤꯀꯣ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯕꯅꯦꯕꯉꯁꯤ ꯁꯦꯝꯃꯤꯁꯦ ꯑꯗꯣ ꯑꯁꯦꯝꯕ ꯃꯤꯗꯁꯨ ꯍꯥꯏꯔꯛꯑꯒꯦ ꯅꯪ ꯆꯥꯔꯣ ꯅꯪ ꯆꯥꯔꯣ ꯑꯗꯣꯟꯗ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯃꯊꯤꯕꯣꯡ ꯊꯣꯏꯗꯣ ꯌꯦꯟꯗꯦꯝꯅꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯅꯥꯁꯤꯅꯅꯦ ꯊꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯡꯈꯣꯛ ꯃꯅꯥꯁꯤꯅ ꯊꯥ ꯂꯧꯋꯦꯕ ꯍꯥꯎꯇ꯭ꯔꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯇꯧꯔꯣ ꯌꯦꯟꯗꯦꯝꯗꯨ ꯆꯥꯎ ꯃꯇꯥꯏꯒꯤ ꯑꯆꯧꯕꯗꯣ ꯃꯁꯛ ꯊꯤꯖꯔꯁꯨ ꯆꯥꯎꯅꯤ ꯌꯦꯟꯗꯦꯝꯂꯗꯣ ꯌꯦꯟꯗꯦꯝ ꯃꯅꯥꯗꯨꯅ ꯄꯥꯕꯗ ꯏꯄꯥ ꯄꯥꯗ꯭ꯔꯥ ꯆꯦ ꯆꯥꯎꯗꯧꯅ ꯃꯍꯥꯎ ꯌꯥꯝ ꯍꯥꯎꯗ꯭ꯔꯣ ꯃꯌꯥꯝ ꯁꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯔꯣꯏꯕꯤ ꯇꯥꯒꯩ ꯍꯥꯎꯔꯦ ꯍꯥꯏꯗꯤ ꯂꯨꯕꯁꯨ ꯅꯠꯇꯕ ꯁꯦꯝꯕꯗ ꯏꯔꯥꯏꯁꯨ ꯂꯥꯏꯕꯀꯣ ꯑꯗꯨ ꯌꯥꯝ ꯊꯤ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕ ꯊꯛꯄꯗ ꯀꯨꯏꯅ ꯁꯨꯝ ꯋꯥ ꯉꯥꯡ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯥꯟꯁ ꯃꯥꯡꯉꯦ ꯑꯗꯨꯗꯨꯅ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯥꯅ ꯉꯥꯡꯕ ꯇꯥ ꯂꯩꯔꯗꯤ ꯑꯩ ꯌꯥꯔꯔꯣꯏ ꯕꯥꯏ
시주 영업 시는 블레시 하오브라 하오브라 하오야 와우 블레시주 야 마오에 마디 아니 훔자선 그래 블레신 로이 짜토 기도래 엠다 싸우기게